Janglay sana thaway yauna inna duba solami. Mana ahan beson bododa uklaubi ani amaga ngakop kharagalaklami. Nga lagpado ubada harauduna nokjay. Nok na so haire. Aya, nga lagpasidi yam nangay jani na sidi. Tawriba matawadoda jungsangan baso nokmi yangli. Asam yang lambadagi, pocketagi mobile do laktoklaga. Nupi sige matawado video namlami. Foto kaya masukaplami. Matawdo janglay sana sukhangladuna. Kaino dada, nang doido po? Nanggin jungpungdo ko do adum jingo. Hinadari sa diyang silagano. Foto na maso live tati tharakano ko. Thari. Ado indam do sanjagena. Yari. Dadagi so inamalawar jo. Hoy. Jungsangan baso jadkre. Janglay sana sumakata na insondo na layhawi. Kuidi. Minatarar malaybaga jungsangan bado hape na maset laga makuta longop ang mapay do na laklaga hayri. Longopoy na talagay di. Mapuroy pagi matawa do da janglay sana na hayri. Dadabo longop tan ba haybra haysa? Kayo ano ni haysa bo? Ay sino po ani? Adoy sumatagda biklingay dagi. Adong pam sida longop talaw ba na isi? Hapen do na kanage. Ay. Sida tambra haysa? Nateda. Ay nangasay kumraw mo nang da adom siya chilagalab. Yumdagi lumugtan gi haybagi wakalalay jani ne. Jungsangan ba do nungsina nupi mangonda yang laga hayri. Nang na janing hayba na pijabi do ay nilumugta laga parak ba do ado ay na pijaning ba. Janglay sana su nokmi nungsina kumlay. Ay gindala iba puklaw bisina kubilay ka po na haw na thonga ka pisa tari dana do ay raga. Nungsikreda ko, ay ginupisa. Nungsikreda ko, ay ginupase. Jungsangan baso nok na bukreda da kumtaraga longoptan bahawkre. Junglay sanaso kudakadoda. Mabukta yeplipa, magi mobile do lagthoklaga. Mapuroy pa na longopta liba do photo kaplami. Video matek amasalawrami. Matay manaw anido haraw na magi oy bumaongda nga panari. Ngay hakim matong anido nga karap-harap matong mayumay kay panglagli. Jungsangan ba na gari do taw na. Nambiso taw po ni na mahoy kay yajit hoy gada so nga sa karap piramse. Piramse. Asam na janglay sa naging mapamda hana nga do piram na bamatong yajit kita mo pirami. Ado dagi mayumtam na tumaglagli. Ningtam tagaway baga makoy na mayam yawrak ba dadi sandiya tari. Sandyagi lay thongmay than baso maniam oiribi hamabadi na loy na tawrami. Madu ubada janglay sana mapukningda khanjay. Sukiyam na phaba imong sibo layram kigadra. Kanagumbagi imongdadi tabak tawbada mawda ngairaga laybaso adum yawramgani ko. Anido punna janglay makoygi kada jangdringay jaksang tam na hana janglaklami. Makoy na janglakbada jaksang aduda mama mapado maroy mapang sambi do na layrami. Madu ubada jungsangan ba na laknaray. Ses, injang ko punna tawraga sambi na layrami ko. Kanan kumarso noklaga kumlay. Ay, thoy ba, nanggi karan do yari. Adugi sarupudi, nga do piro, ipa semuragi. Makugi wado tabada janglay sanana. Babadong pathabiyo, nga sidi dadana samsasaniye. Oy baba, yarni, ay adum semagi. May ba, nadyan na mong nahaybawa katabiro no ko. Makoy sunya, wahabo na loy ramadaw ba ni. Ado na nga do, makoy babanoy na sembiro ro. Hoy da, ay siyam son mamagti na trigarino. Ado na semdo kede hey, kadayno, nga do piro ipata. Mama mapagi matawa do da, jungsangan baga janglay sanagaso, yang na do na noy. Ngasigiti, jayin sangse, ima na thong lagi, imaw di po tajaro. Yani ima, namagudum thong jagi. Hay, karigi yabano, ngasidi niya, imagi khut amuk yengo. Jungsangan baso nokmi. Kung nga sidi ba? Sayway da lep na layga daw saruk pudi niya, kada jalaga patharo jalo, nakoy yanima. Kanan kumar na so, mating pang silay. Chalo, wabuduloy raman ito rito, pathajaruro. Mama mapagi matawa do da, jungsangan baga janglay sanagaso, nok tana, jaksang dagi thokre. Mama mapa oiriba anido nokmi
ꯆꯥꯛꯁꯪꯗ ꯂꯩꯍꯧꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯏ꯫ ꯃꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯆꯨꯡꯁꯥ ꯉꯥꯟꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯩꯅꯤ꯫ ꯀꯩꯅꯣ ꯍꯨꯡꯉꯗꯤ? ꯕꯕꯥꯒ ꯏꯃꯥꯅ ꯐꯔꯝꯕꯒꯤ ꯑꯐꯕ ꯃꯆꯥ ꯄꯣꯛꯄꯅꯤ꯫ ꯈꯪꯗꯦ, ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝ ꯐꯩ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯨꯝ ꯇꯧꯔꯒꯗꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗ, ꯌꯦꯡꯊꯤꯅꯕ ꯂꯩꯇ, ꯑꯃꯒ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯒꯤ ꯊꯧꯔꯤꯅ ꯂꯣꯏꯅ ꯄꯨꯜꯂꯝꯒꯅꯤ꯫ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯁꯤꯅ ꯅꯪꯒꯨꯝꯅ ꯂꯣꯏꯅ ꯇꯧꯔꯒꯗꯤ ꯑꯐꯕ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯁꯣꯏꯗꯅ ꯉꯝꯂꯛꯀꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥꯗꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯨꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯗꯤ ꯑꯁꯤꯒꯤ ꯃꯥꯂꯦꯝꯁꯦ ꯃꯨꯠꯈ꯭ꯔꯒꯅꯤ꯫ ꯆꯤꯡꯁꯥ ꯉꯥꯟꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ ꯀꯌꯥ ꯑꯁꯤꯕꯨꯅꯤ꯫ ꯆꯪꯂꯩ ꯁꯅꯥ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯑꯉꯥꯡ ꯈꯥꯎꯁꯨ ꯌꯥꯎꯗ꯭ꯔꯤ, ꯃꯌꯥꯝꯒ ꯌꯦꯡꯅꯕꯗ ꯁꯣꯏꯅꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯗꯗꯥ, ꯅꯪ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯒꯅꯨ, ꯂꯨꯅ ꯑꯗꯨꯝ ꯇꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯌꯥꯕꯤꯌꯨꯀꯣ꯫ ꯃꯥꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯒꯁꯨ ꯆꯨꯡꯁꯥ ꯉꯥꯟꯕꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯣ ꯃꯥꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯕꯤꯀꯅꯥ, ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯣ ꯗꯗꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯐꯝꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯣ꯫ ꯅꯤꯡꯁꯤꯡꯕꯗ ꯑꯋꯥꯕ ꯄꯤꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯂꯨꯔꯅꯨ꯫ ꯗꯗꯥꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯈꯨꯗꯣꯜ ꯇꯧꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯒꯨꯝ ꯏꯁꯥꯗ ꯐꯥꯎꯍꯜꯂꯤ꯫ ꯆꯪꯂꯩ ꯁꯅꯥ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯗꯗꯥ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯗꯗꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯗꯗꯥꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯒꯦ ꯍꯥꯏꯅ ꯇꯥꯏꯕꯪꯃꯛꯄꯨꯗ ꯅꯤꯖꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯆꯨꯡꯁꯥ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯆꯨꯡꯁꯥ ꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯄꯨꯈ꯭ꯔꯤꯗꯁꯨ ꯀꯨꯝꯃꯨꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯥꯁꯦ, ꯑꯗꯨꯅ ꯑꯩ ꯑꯃꯇ ꯏꯔꯨꯐ ꯂꯨꯖꯔꯨꯈꯤꯒꯦ꯫ ꯂꯨꯖꯕꯤꯌꯨꯔꯣ ꯗꯗꯥ꯫ ꯆꯨꯡꯁꯥ ꯉꯥꯟꯕ ꯕꯥꯊꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯑꯃꯨꯛ ꯇꯍꯥ ꯇꯍꯥ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ꯫ ꯗꯗꯥ꯫ ꯆꯨꯡꯁꯥ ꯉꯥꯟꯕ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯅꯨꯄꯤ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯖꯕꯗꯣ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯕꯤꯒꯅꯨ, ꯌꯥꯝ ꯁꯥꯕꯅ ꯂꯨꯖꯕ ꯇꯜꯂꯒꯁꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯅ ꯂꯨꯖꯕꯤꯌꯨ꯫ ꯆꯤꯡꯁꯥ ꯉꯥꯟꯕ ꯄꯤꯁꯨꯝ ꯅꯥꯝꯃꯗꯨ ꯏꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯨꯖꯕꯤꯒꯦꯔꯥ ꯑꯗꯨꯗꯤ? ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯩ ꯈꯣꯡ ꯌꯥꯝ ꯅꯥꯔꯦꯕ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯆꯨꯡꯁꯥ ꯉꯥꯟꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯟꯂꯩꯃꯁꯨ ꯊꯥ ꯑꯃꯒꯤ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯂꯟꯂꯩꯃ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯖꯤꯠꯀꯤ ꯄꯥꯝꯕꯣꯝꯗ ꯑꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯂꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥꯁꯦ ꯉꯥꯟꯕꯒ ꯑꯃꯗꯤ ꯆꯪꯂꯩ ꯁꯅꯥꯗ ꯄꯤꯊꯣꯛꯈꯤꯕꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗ꯭ꯔꯥ? ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃ ꯃꯃꯤꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯖꯤꯠꯁꯨ ꯃꯈꯥ ꯇꯥꯏ꯫ ꯏꯕꯥꯅꯤꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯍꯣꯏ, ꯑꯩꯅ ꯈꯪꯉꯤ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯣꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯌꯦꯡꯂꯒ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯕꯨ ꯃꯔꯨꯞꯇ ꯈꯨꯗꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫
ꯃꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗ꯭ꯔꯕ? ꯍꯟꯗꯛꯇꯤ ꯂꯟꯂꯩꯃꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯥꯃꯣ, ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯅꯥꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯃꯃꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝꯃꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯒꯅꯤ, ꯅꯤꯡꯕ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯁꯅꯥꯁꯦ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ. ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤ. ꯑꯗꯨꯕꯨ ꯀꯣꯛꯍꯟ ꯂꯩꯍꯟ ꯑꯣꯏꯔꯤꯕ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯦ. ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ. ꯇꯥꯃꯣ, 이반이게 한번 방접에 있자도 사나 아마디 다망간박이 마팜다 마코이 헤니데 스나키바다 아이누마이타바 계속 파우로히 타모 마기 로이나비 오이리비 란레이마기 와도 따바다 야이주추 벤자레도나 하이레. 뱀아, 낭부 이기 로이나비 오이나 방접에서 뽁뽁이 마히 야리나 간자이. 낭다 타바 가나곰비 오이름라카디 아이나 마루키다마 계속 또보 감람다바이. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯗꯨꯗꯤ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ. ꯃꯔꯨꯞꯅ ꯃꯔꯨꯞꯀꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯩꯅ ꯎꯠꯀꯗꯧꯕꯅꯤ. ꯂꯟꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯔꯨꯞꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯒꯅꯤ ꯑꯩꯗꯤ. ꯃꯔꯨꯞꯀꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯂꯩꯒꯗꯕ ꯑꯋꯥꯠꯄꯗꯣ ꯏꯕꯥꯅꯤꯅ ꯃꯦꯟꯁꯤꯟꯕꯤꯒꯗꯧꯕꯅꯤ. ꯂꯟꯂꯩꯃꯗꯣ ꯃꯥꯏꯊꯣꯡꯃꯛꯁꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, 이반이는 ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ 이마가 ꯕꯕꯥꯒꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯉꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯆꯥꯅꯤ. ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ ꯉꯥꯟꯕꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯅꯤ. ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯀꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯉꯥꯟꯕꯅꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃ ꯏꯉꯛꯉꯛꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯃꯣ ꯉꯥꯟꯕꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯀꯗꯧꯔꯤꯕ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯀꯣꯛꯍꯟ ꯂꯩꯍꯟ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ. ꯃꯔꯝꯗꯤ ꯃꯗꯨ ꯏꯕꯥꯅꯤꯒꯤꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯏꯆꯥꯅꯤ. ꯑꯗꯨꯅ ꯉꯥꯟꯕꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ. ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯏꯆꯥꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ. ꯁꯅꯥꯅꯁꯨ ꯌꯥꯔꯛꯀꯗꯧꯕ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯐꯖꯅ ꯍꯥꯏꯔꯒ ꯄꯤꯕ ꯇꯥꯕꯅꯤ ꯃꯈꯣꯏꯗ. ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯕꯨ ꯀꯔꯝꯅ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤ ꯄꯤꯒꯗꯧꯔꯤꯕꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯨꯞ ꯄꯨꯅꯤꯡꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯟꯂꯩꯃꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯌꯥꯏꯖꯦꯠ ꯑꯃꯗꯤ ꯂꯟꯂꯩꯃꯒꯤ ꯃꯁꯥꯗ ꯀꯂꯛ ꯌꯦꯡꯊꯤꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄꯅꯆꯤꯡꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯒꯨꯟ ꯌꯥꯎꯔꯝꯗꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯗꯤ ꯆꯨꯡꯂꯩꯁꯅꯥ ꯕꯦꯜꯀꯣꯅꯤꯗ ꯊꯝꯂꯤꯕ ꯁ꯭ꯋꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯑꯊꯦꯡꯕꯗ ꯊꯣꯛꯂꯤꯕ ꯊꯥꯕꯜꯒꯤ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯨꯡꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯗꯣꯜ ꯑꯇꯤꯌꯥꯗ ꯂꯩꯇꯣꯡ ꯉꯥꯜꯂꯤꯕꯤ ꯊꯥꯖꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯇꯣꯡ ꯉꯥꯜꯂꯤꯕꯤ ꯊꯥꯖ ꯅꯪꯕꯁꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ. ꯀꯣꯔꯧꯃꯥꯒꯤ ꯃꯉꯥꯜ ꯂꯣꯏꯔꯕ ꯗꯗꯥꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯅ ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯅꯥꯏꯇꯣꯝ ꯉꯥꯟꯕ ꯐꯪꯖꯕꯅꯤ. ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯨꯡꯁꯥꯉꯥꯟꯕ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ. ꯑꯗꯨꯗꯒꯤ ꯅꯣꯛꯂꯝꯕꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ, ꯅꯪ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕ꯭ꯔꯣ? ꯈꯔꯗꯤ ꯍꯩ. ꯈꯔꯗꯪ? ꯆꯨꯡꯂꯩꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ. ꯍꯟꯗꯛ ꯌꯥꯎꯁꯪꯒꯤ ꯃꯧꯁꯤꯡꯒꯤ ꯊꯥꯕꯜꯗ ꯅꯪ ꯆꯣꯡꯕ ꯌꯥꯎꯀꯣ ꯀꯩꯅꯣ? ꯑꯁ, ꯇꯜꯂꯦꯗ ꯗꯗꯥꯏ. ꯇꯟꯕ ꯌꯥꯔꯣꯏ, ꯆꯣꯡꯗꯧꯅꯤ ꯀꯩꯅꯣ. ꯆꯨꯡꯂꯩꯁꯅꯥ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯆꯣꯡꯕ, ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯆꯨꯡꯁꯥꯉꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯊꯣꯔꯛꯏ. ꯆꯨꯡꯂꯩꯁꯅꯥꯁꯨ ꯃꯈꯥ ꯇꯥꯏ. ꯌꯥꯎꯁꯪ ꯃꯅꯨꯡꯗꯨꯗꯤ ꯗꯗꯥꯒꯤ ꯁꯨꯇꯤꯡ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯨꯇꯤꯡ ꯂꯧꯁꯤꯟꯗꯦꯗ.
ꯑꯗꯨꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ. ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯂꯩꯁꯜꯂꯣꯏꯗ. ꯀ꯭ꯂꯕꯇ ꯊꯣꯛꯑꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯤꯟꯕ ꯂꯥꯡꯕ ꯀꯩꯀꯩ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯤ. ꯑꯗꯨꯒ ꯅꯪꯁꯨ ꯃꯧꯒꯤ ꯑꯣꯏꯕ ꯃꯁꯥꯟꯅ ꯇꯧꯔꯛꯄꯗ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ. ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯃꯄꯣꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ. ꯑꯁ, ꯀꯔꯤꯅꯨꯡꯒꯤ ꯋꯥ ꯉꯥꯡꯖꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯥꯎꯏ ꯑꯣꯏꯕ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ. ꯀꯅꯥꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯁ, ꯄꯨꯟ ꯂꯝꯖꯦꯜ, ꯆꯐꯨ ꯊꯨꯒꯥꯏꯕꯤ, ꯊꯧꯔꯤ ꯆꯤꯡꯕꯤ, ꯕꯣꯜ ꯊꯨꯒꯥꯏꯕꯤ, ꯀꯦꯟꯗꯜ ꯔꯦꯁ, ꯑꯇꯩ ꯑꯇꯩ ꯃꯧꯒꯤ ꯇꯧꯔꯛꯄ ꯃꯁꯥꯟꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯥꯎꯗꯧꯅꯤ. ꯆꯪꯂꯩꯁꯅꯥ ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯛꯏ. ꯑꯩ ꯇꯜꯂꯤꯗ ꯗꯗꯥ, ꯌꯥꯎꯅꯤꯡꯗꯦꯕ. ꯍꯩ, ꯇꯜꯂꯤ ꯀꯥꯏꯅ ꯅꯥꯍꯨꯝꯗꯨ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯇꯟꯕꯒ ꯌꯥꯔꯣꯏꯀꯣ. ꯐꯖꯅ ꯀꯦꯊꯔꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯕ ꯊꯣꯛꯂꯛꯀꯗꯧꯅꯤ. ꯑꯗꯨꯒ ꯑꯩꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯒꯗꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯅꯣꯛꯂꯛꯏ. ꯍꯟꯗꯛꯇꯤ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯇꯨꯅꯤ. ꯁꯟꯗꯦ ꯆꯪꯂꯛꯄꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯂꯩꯁꯅꯥꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ, ꯀꯕꯣꯛ ꯍꯩꯕꯣꯛ, ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯑꯃ ꯀꯠꯂꯒ ꯁꯟꯗꯦꯒꯤ ꯂꯥꯏꯙꯨꯞ ꯊꯥꯕ ꯃꯩꯔꯥ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯅꯈꯇꯦꯡ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯕꯨ ꯉꯥꯏꯔꯤ. ꯌꯥꯎꯁꯪ ꯃꯩꯁꯨ ꯊꯥꯔꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯅꯈꯇꯦꯡ ꯂꯥꯛꯂꯝꯃꯤ. ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯨꯂꯞ ꯍꯧꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯈꯇꯦꯡ ꯂꯥꯛꯏ, ꯄꯩꯁꯥ ꯄꯤꯌꯣ. ꯍꯦꯃꯥꯄꯇꯤ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ. ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ. ꯀꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ, ꯂꯥꯛꯎ ꯂꯥꯛꯎ, ꯏꯁꯨ ꯃꯌꯥꯝꯒꯤ ꯅꯈꯇꯦꯡ ꯍꯥꯞꯇꯣꯛꯀꯦ. ꯂꯥꯎ ꯂꯥꯎ ꯂꯥꯎ. ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯅꯣꯛꯆꯩ. ꯍꯦꯃꯥꯄꯇꯤꯁꯨ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯂꯥꯏꯗ ꯀꯠꯂꯤꯕ ꯄꯩꯁꯥꯗꯣ ꯄꯤꯕꯤꯈ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯤꯗ. ꯆꯪꯂꯩꯁꯅꯥꯁꯨ ꯇꯞꯅ, ꯍꯩꯃꯥ. ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯅꯣꯏ ꯃꯌꯥꯝ ꯅꯤꯅꯦꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ ꯂꯥꯛꯑꯣ. ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛ ꯏꯟꯅꯩ. ꯆꯪꯂꯩꯁꯅꯥꯁꯨ ꯐꯝꯊꯔꯒ ꯂꯥꯏꯗ ꯀꯠꯂꯤꯕ 100 ꯆꯠꯄꯤ ꯑꯃꯒ 10 ꯆꯠꯄꯤ ꯑꯃꯒꯗꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯏ. ꯅꯈꯣꯏꯁꯨ ꯐꯝꯊꯔꯛꯑꯣ. ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯐꯝꯊꯩ. ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ. 100 ꯆꯠꯄꯤꯁꯤꯅ ꯅꯣꯏꯒꯤ ꯑꯣꯏꯔꯣ. ꯑꯗꯨꯒ ꯂꯨꯄꯥ 10 ꯆꯠꯄꯤꯁꯤꯅꯅꯦ, ꯅꯤꯅꯦꯗꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯝꯒꯗꯧꯕꯅꯤꯀꯣ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ. ꯍꯣꯏ ꯅꯤꯅꯦ. ꯑꯗꯨꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯤꯆꯦ ꯆꯧꯕꯤꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ. ꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨꯗ ꯄꯤꯔꯝꯃꯤ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ. ꯆꯪꯂꯩꯁꯅꯥ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯔꯒ ꯍꯥꯏꯔꯛꯏ. ꯅꯤꯅꯦꯒꯤ ꯐꯤꯁꯤꯗ ꯂꯨꯄꯥ 10 ꯆꯠꯄꯤꯗꯣ ꯍꯥꯞꯄꯝꯃꯣ. ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯕꯣꯔ ꯄꯤꯔꯝꯒꯗꯧꯕꯅꯤꯀꯣ. ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯩꯁꯅꯥꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯔꯤꯕ ꯑꯗꯨꯗ ꯂꯨꯄꯥ 10 ꯆꯠꯄꯤꯗꯣ ꯍꯥꯞꯂꯝꯃꯤ. ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗ ꯍꯧꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯜꯂꯨꯀꯣ ꯅꯤꯅꯦ. ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯏꯆꯥ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯅꯤꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯒꯦꯀꯣ. ꯑꯗꯨꯗꯒꯤ ꯀꯠꯂꯤꯕ ꯀꯕꯣꯛ ꯍꯩꯕꯣꯛꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯜꯂꯝꯃꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯛꯅꯔꯛꯏ. ꯉꯃꯨꯛꯇꯨ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯌꯥꯡꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯀꯀꯥ, ꯑꯩꯈꯣꯏꯗꯤ ꯉꯥꯃꯨꯛ ꯀꯩꯁꯨ ꯆꯥꯗꯦ. ꯃꯤ ꯑꯩꯈꯣꯏꯗꯤ ꯀꯕꯣꯛꯀ ꯂꯥꯗꯨꯒ ꯁꯦꯝꯒ ꯆꯥꯖꯕꯅꯤ ꯀꯩꯅꯣ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯅꯣꯛꯏ. ꯍꯦꯃꯥꯄꯇꯤꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ. ꯏꯁꯨ ꯃꯌꯥꯝꯕꯨ ꯉꯥꯃꯨꯛ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯡꯗꯨ ꯈꯔ ꯑꯃꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯪꯗꯦ ꯍꯥꯏ. ꯈꯔ ꯑꯃꯅ ꯃꯀꯣꯛ ꯍꯥꯏꯔꯒ ꯈꯪꯗꯦ ꯍꯥꯏꯔꯛꯏ. ꯃꯇꯧꯗꯨ ꯎꯔꯒ ꯀꯅꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯥꯃꯨꯛ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯍꯥꯏꯕꯅꯤꯀꯣ ꯏꯁꯨꯁꯥ. ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠ ꯑꯃꯃꯝ ꯌꯦꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯀꯥꯗꯗꯤ ꯕꯣꯔꯒ ꯑꯝꯇ ꯄꯤꯔꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯉꯥꯡ ꯑꯃꯅ ꯐꯠ ꯍꯥꯏꯔꯛꯏ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯀꯀꯥ. ꯑꯗꯨꯒ ꯁꯤꯃꯥꯁꯨ ꯐꯖ ꯐꯖꯕ ꯀꯨꯝꯕ ꯐꯪꯉꯨ. ꯌꯨꯝꯁꯨ ꯗꯣꯂꯥꯟꯅꯦ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯕ ꯑꯣꯏꯖꯔꯣ. ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯤ ꯗꯣꯂꯥꯟꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥꯔꯤꯁꯤꯗꯤ. ꯑꯗꯨꯏꯁꯨ ꯍꯥꯏꯅꯤ ꯀꯩꯅꯣ. ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯏ. ꯃꯥꯗ ꯅꯠꯇꯦ, ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯣꯛꯂꯤ. ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯅꯀꯗꯦꯡ ꯈꯥꯏꯕ ꯆꯪꯅꯔꯛꯏ.
Kanan Kumar amadi Hemawati na lagliba angangsing aduda lupa 10 chapi amamam yelami. Tungsangan ba amadi Changlay Sanana chocolate yelami. Nakatinglag pa angangsing so liap panayramde. Changlay Sanana chocolate chum yelambadagi haire. Baba, Ima, kainsang thongmuge. Namau chak thong na batawurage matam sa thengkre. Chaka thong lunun da imaw sidi. Angangsing na katinglag lise yeng duna dum layo. Chaki wadu dinea order tawkhibani khangde mapanda thoklaga chabani khangde ama tawrasing asidi. Tungsangan bana pada mukhumai. Yausing shoy bani na mapando ni puna chawarsi kaino. Hoine aduna phani ne. Sidaw leiraba punsi ni. Nungai ba yari ngai da kharasu nungai thokadaw bani. Sanari pangangnari ba wari du taraga Changlay Sana sunoi. Hemawati na mukhaire. Anghang mayam na nakatinglag lise haraw nungai ni yengi di haidraga chak thongluki kaina. Jai leibagi wani ko nang. Handaki Hemawati gi wasidadi mayam da pulap hekta noi.